Prithibida chawarba nuclear adugumba war ama oirakani haibase asum haina dun laklabani tabada tanba yawsalaglabani adubu nuclear war ama oikiba harise tasena maki oikradi masi prithibi ase haiphet ama loisinbagi phibamda lakdorini so ngasi Russia gi side tagi chawarba update ama lakli masi kaino hai matamda Russia gi 5 nuclear military base masigi base ase masigi sida upgrade amata wi movement am ui kai kai no thabak ma am ui hype phum ase masi lin rakle amasung masigi satellite image ase US masi release torok khibani sini aduga Russia banung the secretly chatari punum ase hojik matam de kari secret lady Russia gumba America gi kutam koi gi satellite jam close range ta prithvi kadai de kari oiria je khangmangam banina madu loina puthorok pangam misini aduna hojik Russia के प्रेसिडेंट पुतिन करी तवे खरलिबो खंगते मरमती मखोइबु अमेरिका अमति वेस्ट से क्वेश्चन लगलगा तब तबना इंसिन लगा वाल की मनाक एवना इंसिन की बतारती माते मांगजौना चटपताबने आइबु लोइसनबकी होतनरलती नखोइबु लोइसलंगे हाइबा सिटी मसान हाइबा ताबने अदुना रिपोर्टिंग असि फाउदा हाइनरे मदुदी यूक्रेन से कचनते रशिया ना अमेरिका बु मथौ तारती मदसु तौखिबिया यूरोप इंटर यूरोप सु पोखाय चाइखाय हन किबियासि अदुना हौजिक याम चाव वफम दि मसिगी इमेज सिंग satellite image ni hairi Russia ke manung the secret mina udama from the satellite na lorok masida makoi nuclear upgradation handagi su lai no problem adubu maduda revive tawdana amakka maduda phajana semgatlaga mathau tarap tikra matam de kari oini hai matam hojik modern warfare ni tan aduna hojik yam kan sem sabagi thaba asi chathari haina America ge site gi masigi image sing ase phongdolaga haira kresini Russia da hariba base singa se nauna sagat panate hanada ke laipani adupu hojiki matamda phara ba missile ama maxim khoi improve tawkhre hariba mafam sing asida missile launching site amati pankar amati underground tunnels asiga sigumasi semani sini aduga makoi ge nuclear warheads ta pangadori pochei sing ase masi mathang mauta pusinduna thenjinduna thambani su hairi Report sing na asum na hairi madudi Russia ki nuclear site sing ase masigi nakta satlaga masigi information amadi spy sing na khanglubagi phanglubagi we leite sini aduga masi satellite na lapna yengpa masi tawre haba khangbu khakta na tana matugi manakta sanglaga yogrubugi wafam leite sini Iran da makoi ki nuclear site sing IAEA na sanglagi yengki loina ura matung da makoi ase khanglaga mauta attack to ki ngamkhibani adu phawda su madu yam deeply lei maram da success oi ngamkhide sini adu Russia ki masigi nuclear site sing asidi masida IAEA na maduga changubugi wai laite makoi di super power ni aduga masi ondongna deeply lei ni sini aduba atopa country na masida attack torakpada hekta success oigeta ba atu kumbo apam sunate sini yam kanna hojik Russia se man hotna ni sini aduga masida missile sing nuclear warhead se haplaga missile di kaplaka dorin aduna launching pad sa ba underground manung da makoi na karigum attack tor su bunker buster ama masi use tor su ngamdara amna deep inside amati Russia se pak chokrom pam karai don thamkhriba masi khangam desini at any moment hojik ready si oire aduga Putin gi order se karigum lakheba matamda Putin na lairingai matamda oire aduga Putin na tabata atop president amat lakadom da Russia gi makoi gi matamda anytime oikyu matamda mauda gi order phangpaga shoot tawbagi da makta wasi da intercontinental missile ke Russia ri kap ki matamda Europe ki any country da any nation da takibung am phamadu pungchai chahen bangam ba aduga poche se hoji am kanna semgatuna lakna sini aduga oisoi phumto imadudi hojik Russia ki mathakta 50 days ni koi hojik piri se aduga Russia ga contact owner ba connection to ba country sing the sum koi mi yeng thamba amadi sanctions machine sing pi ba houkhre aduna Russia ure khangle madudi masigi pot ase ning da handan yaroi dawri haise maramdi makoi bu question ba horakle nato country sing asina aduna masigi defensive mong da lehodrapa phajana phibam chan lehodrapa adu eti no mudi makoi countries no mudi pumchai chahen ki bi yai haibase kirak pomaramda masigi thausil tharang ase horak pani sini tuna Ukraine ki war ase Russia amti makoi ki marakta just masi simple war ku khandaram bani adubu masigi war asina ka choba phibam tan pura khrise aduga ngarang US ki makoi ki military top commander amna so hai ki sini mauti preparation lawdra pani aduga preparation haibse kaino ekoi ti ready ni amasung masigi mathakta amuk hena ready tawpa ma
चंगी अखोई तौसु तौरी अखोई नोमत्रे नोमती राशिया अमदी चाइना की मरक्ता सोकनरकदबनी हाइपो वापसे क्लियर तौखिसिने अदुना असोमना साइड असिददि यामना कन्ना प्रिपरेशन तौनरे हाइरी नाटो सु मखोई की तौबा याब तौरे अदुगी मतुंगदा राशिया सु तौबा याब तौरे हौजिक 50 days असि की मतुंगदा करी ओरक खंगदी अदुगा डोनाल्ड ट्रम्प ते हाइक्रम 50 days की मतुंगदा समथिंग ओइबे हाइ हाइदुना येंगसे करी ओरक